Good evening everyone. This video is YouTube channel se sema matamda ai asoiba myam ma jaw hre ada mamang myam soiba ada hoji chu soi di myam dang haijege ahan bai channel se 2020 gi March ta hobi channel ne ko asi chan pni ga ai gi moi mapa ga na hangbi channel ne ado moi ahumna hangbiraga ada video se ado moi na ingona nambiraga ne adum edit tawbi khotpina adum thangatkiba video se aidi kesum khangudaba aswain tawna video se ahum bari thangatkra matungda moi bani mapanda barik tam bajat khare chan pni mapanda barik tam bajat khare chatkra matungda moi barik tam bajakra matungda ai video se mase tokthoi aba haidaba ko bani na namdre aba adum moi chakibegi nuai dabaga kariga namdre next 2021 moi manakta amu August ada ai chatle ai ga mun ba chatle aba chatpa matam duga adum ichan pi atomina ai gi channel se puthona adum jeng duga ko duga ichan pi duga ingona haiba mama nangi ok thong bodo 10k jawre duga subscriber na cham surabani nang de video kari gi thangatri no thangat loina haiba ko matam do de ne edit to buzo heuda ko bani na mangonda basmai ai hesoi dana kamai thangat to gi na kumya ko ado aigi saigi wakhanda di khanje abako aisu karigi hairoiduna aisu tamaga aisu thangabla sira atopa video semna thangabla sira kaina khalba ba atumai to degi video se tam na thangabba haure ado edit to busu thanga tamme atumai to thangabba haure ado 2021 gi November da gi video mayam ma thangat kare ado so aigi view se dum khatang jamna la e subscriber su khara henina la ya ko ado khara motivate oi jari sai tomta adum ai su khatang haijara mare ai kapi se kaina khanjare aba adumai tawdi ngasi phawda dum kapi aba ko tapi aduga purade haitri aduga asoiba mayam ama jawa ai description iramdaba adagi te khapamdaba ade thumbnail sema phajana sembidaba asiba mayam asoiba je mayam ama hojik thengnare hojik ta khangai aba ko ado hojik tam na su tam khalai ai hojik adumai to na video se kamna hojik pa continue to na la e 2022 gi July August do ida amuk 1k subscriber sure abako adu suru matungda 4000 watch hours se subra sudabra se kayum khangde adum oirakte ana dum leibadagi ahoigi mokoi moi mapana mi ahoi mister na ne aigi check tawbadagi watch hours se 3970 ragena adu ko wera mi abako adu sure matungda next aina kawe no manini matungda sure ne khalwi bako sure su dum oirakte ado last di kay yorami habeduga chahi amagi manungda ne watch hours se subagi mathu taina haibako karibo sodragadi mangangda oiba watch hour phagi basingje minus oibe lakani na haiba asumba mongje babasiga aigi jai khangi aije watch hour se amu khanna suba ngamaro yana ado surna chamiduna haigadra khangi world cup hoban misi November ing tangkun se asiga aigi watch hour se sura ba 4016 suna veram na ko ai harau wai bu hainge aite harau na ai ko thamoi se kem to ya ba ai monetize oide dana haina ko adumai to na monetize oide mayam thank you so much aigi viewers aigi subscriber punumak aigona support to bina aigi 1k amasung aigi aigona monetize oida ko bi tamta thank you so much ado asoiba ma kana aina video se thangatpa matamda description idaba tag amo ibidaba adedi thumbnail sema matamda haitana thumbnail semdaba mayam se ai jam chawba asoiba mayam ma leire asi singje mayam soi kiba mayam ma jawba leirongane abako adu mayam da chumdokpio hoji bawsu aingoda hairpa email daga haireba ai description che isabo si je du jawde khote na haireba hoji bawsu seme aba ado aigi di asoiba ngantani ado asiga dangdani aigi asoiba mayam soi dana waina haijari se ado aigi 1k jawaba ko bonina mayam amuk 10k se join bio mayam gi support aigi 10k se join bio mayam aigi video se sema madam changre ado wasuwa re ado aigi 10k join bio ado next aina hujik thangakadaba video se adum fajaba nungai ba khana thangana ba hana jage aina haibado karimba haidaba jaroga su akhangba kana ngomna je nang je sumai to view sumai to gomi haibadu chu aigi comment da haibiro khara takpiro ba haidaba singdo aigi video se 1k suru matungno monetize ro matungno mayamna ise nangi pesa phangba hawrabra aina haiyeba ko
अदो मयाम चंगी हाई बतारे को खतंग खतंग तौना चंगी अरे वीडियो तो उत्पने आबा नोंमगी इनकम क्या लाके है को खतंग खतंग चंगपा हौरे अदुगा पेमेंट ओइना दी लौथोकपा जाद्री केना डॉलर से चाम सुद्रो लौथोकपा जादे हाइद्राने को अदुना लौथोक्त्री अदो मयाम कोना मदुदो सुरगा लौथोकपा मदुना मयामदा अतोपा वीडियो मचाम सेमगा अमुक थागतजरके अदो मतंगदसु मयाम आइगिसे चैनल से सेमकपसे मतम जाम चंगरे मोनेटाइज होरकदा खंगदबा हयौदबा थिजलौदबा आइगी असोबा मयाम सिना को आई खरा मतम चंगरे अदा होजी तम तमना वीडियो नुंगाइ नुंगाइ बिसु थांगजरके अदुगा अदुम खंगदबा मयाम आइगी डिस्क्रिप्शन इहौदबा टेग हापौदबा थंबनेल मोंग चाउदबा सिंग अदुसु दुम आई असोबा मयाम द खरा सेमदोक इसाना जुमदोकजगे अदो मयाम मथंगसु आइगोना सपोर्ट तोबियो अदो सब्सक्राइब तोबदी कौबिगनो तहौदबा इसिन नाउ सब्सक्राइब तोबिदबा इसिन नाउ मयाम सब्सक्राइब तोबिरो असि हाइरगा आइगी वीडियो से मतंग सिगा सिंजरगे मयाम थैंक यू